Manipur gi ngamkhai da lairiba village authority singa khusamnaduna ain kaina sanglakpa mitop sing thingnanaba district ki thakta network ama semganaba thaurang tauri haina se minister na assembly mi famda phongdokre Narcotic and affairs of border na Kangpopi district ki cycle laiba Phaijang village tagi maye kaba nisa brown sugar sungphama mada red sathagre drug sungbada sizinaba polam kaya fagat ngamkre Citizenship Amendment Act ki mayokta left party sinanga siayo pung taruk tagi kauriba pung tarani thoi India pu magijana strike na Manipur gi mausa gi punsida chauna kaiba pikre Amasung CRPC ke section sa Manipur mari ki salaire basu leiwa asigi mafam kayada miyam na lambi da tholak tuna Citizenship Amendment Act ki mayokta khongjang sanction kre police ke khot thokna badana tana gari kaya mai thakre Mayam khurumjari adumni ambir basi impact news ni ai takalamam siam kanen housing pungja si phawagi marba pawsing miyam de pijari Manipur gi ngamkhai da lairiba village authority singa khusamnaduna ain kaina mitop sanglakpa sing thingnanaba district ki thakta network ama semganaba thaurang tauri haina chief minister nong thomam bire nanga si phamkiba assembly mi famda phongdokre loinana haukiba sahi listening tara tare tagi chaliba disema ki tang tara manga fawbada punna illegal migrant ni haina singnaba saktak si na singma mari lebo si sang sing suna yaudaba mioi listing ohmuga satru humpumapan Manipur da sanglakidre haina so opposition MLA Surja Kumar na assembly gi wahang pahongi matamda hanglapo wahang amagi mailena na chief minister na pakumoina phongdokibane loinana Laingang na lokalakpa section thaurang singi manung sana minor ma yauna mioi mapan faduna tongan ba case manga panduna makha taba paikhatfam thopa sing paikali haiki MLA khumuksam joykishan na Manipur da NRC tawbigadra haina hangba wahangi pakhumda chief minister na Manipur da so NRC tawhana na ba center da si iduna khangan kre BSR si karamba sahi oigadagi haibadu NRC tawbagi ayaba leraba matamda da punna Khanamina si haina su chief minister na house thamki ngasi phangki ba assembly mi famgi jera awagi matamda opposition MLA kumuksam joykishan na Imphal Mori Lambida blockade tawgani haibagi wafamama nungtelgi phongba pausi amada yaurapagi matangda yengsinbinaba Pukhatki loinana MLA AK Mirabai na su FCI gi labor singna sanction ki bakhongjang singi matangda pukatuna house ki polling singsin ki amoromda calling attention motion oina opposition MLA kumuksam joykishan amade ke mega sandrana nungtigi phoma pausi anida report tawraki ba pausing putopa galonina ruling party ki MLA amade minister singna lenga asigi finance department gi matangda phongdo ke ba wafam kaya pukatuna Finance Department collapse tawri haiba wafam sing thamlaki loinana department kayagi work program phongdi haiban sing SARS local area development fund tangkhai ama thadoktana thamba yaungna senba chahi lising ni tarani pan taramapan gi pending lariba thabak sing putoktuna finance in SARS oiriba chief minister gi poning sing singki MLA Mega Sandrana Finance Department white paper putoktuna sel lakpa madi sijanakhiba sing masa khaina khanganaba taksin ke Finance Department collapse tawbagaluna paikat collapse tawbaga pangkhak oire haibu wafam sing ado chief minister na akan mamongda yaninaba phongdo kibagaluna lengak asina paikat ke thabak thoram sing amadi center dagi lakpa sanction amadi satkiba senpham sing house ta thamke loinana mamangdo overdraft Taban sing bakodong sadaba khara thokiba adu center dagi tha khoding lakadaba lupa koti sabri tara taruk adu masing suna laktaba na maram oiraga hana panara machang dagi ahom khara lakibani haina thamke finance department gi oina haugiba sai manga gi oiba white paper ama ataba matamda puthokani haina house ta thajaba piki o yantatuna ply factory sahol alabadi Manipur sikhar leiraga laikangla olagani haina wangjing tenthag MLA pawnam project ngasi phamkiba assembly mi famda thamduna house ki puning singsin gre loina Manipur da lairiba license pairaba veneer cum plywood casting unit amadi wood based industry gi mine industrial estate makhatana license renew
tauhandaba galunena license paiden ladiba sing asisu mieng sangmina bangasi phamkiba assembly mifamgi wahang pawking matamde MLA Brozena forest minister gi puning singsinki MLA Paunam Brozen gi wahangi pakum oina forest and environment minister Syam Kumana Vinacam plywood casting unit amadi wood based industry gi minor industrial state makatana hangba yabana traga yadaba haibadu state level committee on wood based industry na kumna khanaraga lepkani haiki bagulana license pai the leriba singso yengsingani haiki Manipur register tauraba moneylender masing pun chahum ga subna amalai ladiba moneylender singasina ain gi wangmada sel sandokpa amadi deposit tawban singbada yengsinba hawrgani haina se minister na house thajaba pikre wafam singasi phamkiba assembly mi famda wahang pahung matamda opposition MLA okram Surja Kumana Manipurda illegal money lending business tauba ki mami shaung na tarak pa asigi matangda hangba wahangi pakumoina se minister na fongdo kibani se minister na hai the banning of Unregulated Deposit Schemes Act 2019 na si India pumada sanaba na maram oiraga Manipur gi su revenue ki commissioner bu competent authority oina haftuna thabak paikatnanaba thaurang tauri haiki nakalamaramda Manipur housing laidiba register tauraba moneylenders sahum subna amasi Bombay Money Laundering Act ki makada register taubani adabu ek asida deposit tauba yabagi wafam di yaudi haina su MLA Surja Kumana Chief Minister gi poning singsinki Chief Minister na makata na high state level coordination committee gi mifam sang nine fam labasu ADGP yauna RBI gi mihut yawba sub committee ama semdana atuma matamda yengsilagani haina su house ta thajaba piki ngasi fam ki assembly mi fam da wangjing tetha assembly constituency ki MLA Paunam Brozen public interest matter oina Manipur da laiba boarding singda laiba mahiroi singda pidi bachinjak singa si yang sinaba masagi imong da thokpa thaudok sing house da khodam oina thamduna haurak liba mahiroi singi yaifana ba house ke puning sing sin ke MLA Brozen hai boarding da pidi bachinjak singa sina maram oiraga matam khara ki tungda mahiroi singi haksial da chaun akai ba pirak pamadi wakhal leina na chingba tholakpa yai haiki pukhalaki wafam masi yam tanja chaba amadi lamdam masi gi haurik liba mahiroi sing yai fana wafam ni haina education minister na thagar phong to pakalunena Manipur da liba boarding sing school sing asi yeng sinna ba food safety and standards safe food and healthy diets for school children regulation 2019 asi Manipur to subsana sana handuna mahiroi sing haksel fana thamna ba honagani masida house ki member sing na su mating pangbiu su haiki Narcotics and Affairs of Border Police Station NAP ki Additional SP Saklemba RK Madi Osin NAP SA Sanjay Kumar Lusingba Kongbu Amana Kangpobi District ki Manung Sanna Cycle da Laiba Faijang Village tagi Maye Kaba Nisa Brown Sugar Sungba da Sijna Polam Kaya Fagat Pangam Kre Ngarang midang puni palum taba duaida sathagiba red aduda fagalaba polam singadunga si all lambulen da laiba NAP ki loisang da pawmi sing mamang da puthokre thaudo adugi matang da NAP ki SP W Basuna akanaba pawba fangbadagi mafamadda sangselubada brown sugar sungbada sijinaba oirangani haina singnaba opium remnant kg sahum nifumari dasmik amamapan ahum morphinated opium liquid liter samga lime kg kuntrani pan kg amamam lumba ammonium chloride bottle manga iron pressing machine gas frame gas cylinder hand gloves amasung wet onenaba machine ama fagar pangamle haiki nakalamana meter sahum lom sing thak tak khatuna sathagi bared aduda singi lambi oibagi amadi amamagi khudong chaba lauraga mara laiba miui sing nanthokna sen kre hiramasgi matangda nab station case ama lakhatuna makata na tejin humjin magi tabak paikhalagani haina su mangna fongdoki panba yai me ka ba nisa gi mayokta sangsen bada chauna mai pa pa khong thang ama oina ngarang de red asigi mathakta nap na mamangda asobo red anirak sathaduna brown sugar sunglam asoba factory ani thuwai basu leikrabani around 344 kg
processed opium gi remnants, 500 liters of morphinated water, ammonium chloride chingba chemicals, gas cylinder, 2 iron pressing machines. Akoina aina haijareba list myam je myam ang display toriba pot myam je akoina hojiki sport sidagi sis tore aduga akoina case ama hojiki akoigi NAB police station local investigation makha tana chathanaba tori nep to buji ching mathakta 300 meter muki ching ne akoina kakhala to je aduna ching ne akoina gari thogla mokhong dei taba je mi myam je already flat torme chelame on spot yobanda already chelame adu akoina akoi beda kumdaraga search to matamda midi phangre aduna midi phawba ngamdre adu pot oina recover to bune spot tagi Citizenship Amendment Act ki mayok the left party sinanga se ayu pung taruk tagi kauki ba pung tarani thoi ki India pumba gi gen strike na Manipur gi mausa gi ponchi de sauna kai ba pi khre gen strike na sinama maram oiraga Manipur ki kaithil singbar oina khwairaman kaithil paungna kaithil thangal kaithil lamnong kaithil kwa kaithil yauna kaithil ayama thonglo na ki lamida lanai gari khar natana passenger ki gari sing senaki de oil pump ma di bank sing thonglo na ki lenga ki mahiloi sing lenga ki akan ba ya thangna maram oiraga thong hangna basu mahiroi amata langna ki de lenga ki office sing mausa gom thong hangna ki gen strike manungda pamdaba thautok sing thoktana ba mafam kayada Manipur police amadi central paramilitary force kayana akan mamongda ngak sen ki thabak sathaki ningsing ba yabadi ngasi kauriba gen strike asi Manipur police ki maike dagi kauba yaroi karigoma gen strike sagot pa sing mathakta legal action lakot kani haina laukthok ki bani adubo gen strike kauriba left political party oiriba Manipur gi CPIM RSP amasong forward block na strike asi handopa leiroi haina ngarang su laukthok ki ba leikharbani Amaramda Delhi, UP, Kolkata, Mumbai, Karnataka, Hyderabad yauna India ki atop state singda Citizenship Amendment Act 2019 ki mayok ta khongjang left na sangsinari Uttar Pradesh ta ek asigi mayok ta khongjang sangsin ba singa police ka khud thongna ba natana state transport bus ama yauna gari masa kaya mai thakre Laibak pumada sangsin ki banga sigi khongjang da saru ya ki ba mahiroi kaya yauna opposition gi lusing ba kaya police na fazin kre leiba sagi capital oriba New Delhi da su miam na CRPC ge section cha Manipur mari thugaiduna Red Fort Jantar Mantar yauna mafam kaya da khongjang sangsin naki Red Fort manak ta khongjang sangsin ba laki ba le party amasung Congress ki lusing ba kaya police na fazin kre police na khongjang sangsin liba sing numidang oirak padagi hankhina ba haira basu khongjang sangsin ba leptri capital city asida miam ne ega sigi mayokta khongjang sangsin bana maram oiraga metro train station kaya thong lon ki flight kaya cancel tau ki UP da CRPC ki section cha Manipur di thugaiduna state du gi mafam kaya da miam na lambi da tholaktuna ega si handu haiduna khongjang sangsin na ki khongjang sangsil ba miambo police na tie gas sel kaya kaptuna tangkhai na bhona bada miam ga police ka khotong na ki State asigi Lucknow da state transport ki bus ama mai tha bada natana Lucknow police station mamangda gari kaya miyam na mai tha ki Madhya Pradesh ki district nipumari amasung Karnataka mafam kaya da miyam ki khongjang thingna ba haiduna CRPC ge section sa Manipur salare basu miyam lambi da tholaktuna khongjang sangsana ki Kolkata da Chief Minister Mamata Banerjee ne lusingduna ek asigi mayokta khongsat sat ki Chief Minister asina lusingduna state asida namit humni da gi leftana miyam ga loina ek asigi mayokta khongjang sangsilli CAA gi mayokta India pumadanga si sangsileba khongjang asi sawaladuna lilong da su miyam na khongjang sangsin kre miyam na wakan infam sataki ba galena lilong bazar gi akoi ba da khongsat sat ki khongjang loi singadu le party gi lusing ba kayana sar yadun lusing ki High Court of Manipur gi oina thasi gi tang kulum doida gi January gi tang tara faba winter vacation legada bana maram oiraga thabak thauram singlep lagani winter vacation manungda Justice
LS Jamir amasung Justice Case Novin Singagi Single Bench Vacation Court ani tha asigi tang kutret amasung January thagi tang taruta laigani haina High Court agi thadorakpa serolamana khangalakli Sandil District ki Khengzoi Subdivision da laigadaba Government Residential School bo Singkhir Village Sandil District Headquarter da Hongdopagi mayokta kaukiba Imphal Morilambi da matam kaktaba ban lainga kayanaba purapadagi handokre Banasi Koki Students Organization Case o Technopal Block Sandel Block More Block Koki Sip Association Technopal amasung Koki Women's Union and Human Rights Molnoi Village na punduna sangsin kibani ngasi ban sagot pasingna Imphal Morilambi gi mafam ahumda lambi thingduna khongjang sangsin ki ban manung Imphal Morilambi da makhalamata gi gari sianakide Lengak amadi Minister MLA Singi Asoibagi Maramda Wangang Basingbu Pazin Punsin Bagi Thawong Lepiu Haina Youth Forum for Protection of Human Rights na Marinaba Singh the appeal Taurakli Manipur Press Club the Palmis Unabadalup Asegi member Muhammad Saros Khana Sai Kara Sigi Manungda Lengak Asoiba Madi Minister MLA Singh na Aranma Tauba Kayagi Matangda Masagi Oba Wafum Kara Fongdok Pada Lenga Asina Paba Punbagi Tabak Leftana Satarakli Asinguma thawong asi laibak thiba amane masimak miyoiba amana wangang bagi hak matpani haina lawi lainga amadi MLA Minister Singhi asoiba saibi bagi di lainga asina atubada atam nana phaba punbagi thawong sathai adubo nupi angang singbu ikai konaba mangal liba repi singbu di ngasi fawbada fadana laithokli asinguma thawong tawbiganu loinana lainga saibagi damakta fazindana thamliba arki san toibi atubada thadok piu haina sulubasina maka tana lenga ki puning sing silakli Thousand of Manipur the toll liba casing a seeding a sip of warway Purak Padilla than a Pabu Pabi the Donatamni Aduga Kaisunataba Wahi Karage the Makta de Langan Heta Pazin Punsin Batobase Yamna Grinding I had Tamjage Tanga Karang the Toke but Miron Binu Pima Hospital the Angang Nabi the Makta Pukapamatam the Mapam Hospital Aduda Dr. Leram Daba Atopa Mapam the Sift on Purapamatam the He Manundo in Angang Nakibangan Lake Daba Asigumba Yamna Nuaitaba Taufam Toaba Magi Mapamadu the Hospital Kamai Lania Madu transportation kamaina tauri haiba adom da dimyeng sangbida dana government na Facebook ta government bu kamaina kanana criticize tawrakli haibrom doina mai wonsin basi yamna lebakti bani Thawal District Police ki commando team amana akanaba pawma fangwadagi Thawal Baba Bazar dagi lona thingkraba laloluf RPF PLA gi Sergeant Major ama phabangamle farabami adudi soibam lekai ayang pali rotagi singsubam salai ngamamitai Elias Araba Sai Nipu Apok Palai Kidraba Shesh Binod Kuma Mitaini Thawal District Police ki ASP Operation Sajidananda Soibam Nalusingba Kamadu Timna Paraba Singsubam Salai Ngamba Makata na Wahang Pong Satanaba Thawal Police Station Sinakre Hausi matang swada break matang lauzage break matungda saliba sayas ningol sakobada ani thopi bagum Toki bagum lakadriba kumjali sunit kun asidasu ani thopagi phibam da lairi haina kanglei park Kalinas board na nungnang ba fongdor pagi paw amadi Manipur masung maling tonga da mai paw sing pun laksage impact news po meng ta da lebiu breaking matang taran moksari hosi makata ba paw da saliba sai asida ningol sakobad ani thoki bagumna lakadriba kumjali sunit kun asidasu ani thopagi phibam da laire maramasina asigumba phibam asi thoktanaba Manipur lengak amasung lengak ki calendar phong liba amasung holiday list thok liba loisangi maikei dagi chapsaba mieng sangan duna masi thoktana bhona mina si haina kanglei park calendars board ki vice president Dr. Moirang Them Surjina phongdorakle kanglei park calendar board na sinduna sagolman Moirang lerak masina leiba siko gi office ta pang thokiba pawmi singuna bamada Surjina makhata na hai lakaduriba kumja lisingani kungi oina legadaba suti gi masing asi Manipur lengak amasung masiga marinaba loisangna thokpaga kanglei park calendar board na thokpaga masing sap manai adubu ningol sakobagi matang asidadi adumak ani thokpagi phibamda leire Manipur gi oinadi suti gi numit asi Thawan da lobani kanglei park calendar board na lawriba sakobagi numit asi Imphal gi kangladagi leti suit amasung longi suit logduna Indian Positional Astronomy Kolkata the West Tauduna Hotpani
masida kumjalisung ni kun November gi tang tara taruk ningol sako ba numit asi hiang gi nongma ga nini ga pulap pali adubo nongma pan ba gi matam asidi ayuki pung taret ka minute taruk second kutra hom de loire ayuki pung taret ka minute taruk second kutra mari dagi hiang gi nini pan ba oire haiki Pawing from Maduda, Kanglipa Calendar Board ki General Secretary S. Sanjina Hai, Lengakna, list hopa the Ningol Sakoba Asi, 2020 ki Nabi Matara Tareta Tai, Masida Natana, Namid Asigi, Tabanasi, Hiangayi, Niniga Humniga Pulap Pali, Masimato, Kadam Oibano, Lana Sum Satkrabadi, Tung the Asweba Lakpayai, Maramasina Lengak Amadi, Marinaba, Lengak, Louis Sang Sing na Chapsaba, Mieng Sangduna, Sum Tokminas Nanabahona Minasi Hainasu, Fongdoki. Sakoba tang 3 November ke 2020 asigi ayuki pung 3 second kunthom doida nongma pamba lorga nini pan basi haure nini pamba haurisi November tang 3 asigi ayuki pung 3 second kuntha mai de haurga numisimake ahing nongyai matung pung 3 minute jangkai 3 second jangkai mapanda khoi nini pamba gi pung homsi loire kanglipa calendar bona phongjari basi scientific data matung ina chapchana chumi government lepi basi oraga di ri data sidadi humni pan bagi pung hom tagre ningon jakoba Sidi tarik te sulepte akhoi di thaban te lepani document moina lauriba potusu akhoi piri potugasu nakan amarom da manai moina piriba nini ga humni ga pale aiba numisima pura lale makoi document amta puthokpa ngamde clear piba ngamde ko madu kai de lauraga kamai toroga kolino haiba moi kaim haiba ngamde hai tare mathang lakadoriba sidadi akhoi chapchana madugi pakhumji pihaninge chumba pota lana sum salalaga as authority ni na haira kanda akhoi gi miyam sida adum lana chalan ga dori braba Miam gi wafam ama wakaibada maikay nigi wafam taraga munna naina haningi maram saba amadi matik saba document sing yauna lejariba mibu media gi khutangda lana ibu wafam da mingsa thin na ba hona ba nungai jade tangai fadrabadi law quota defamation suit tawgani haina saikhom mandaki ni sanu alias manda leimana section 1 thamlakli manba press lapta pawmis unaba amada saikhom manda na hai uripo polem lekai da leiba loitongbam Laingamdagi, say a 6 January Tara Marida, sell dit inaduna amadi, Malinaba office the Darkar Libasi sang Pisinduna, Lamasigi Mapuina, restart Tauki Adabo, Yama Libak Tiba, Mawongda, Poire Lemarul Mera Paibi Lusingbi, Ima, Mem Sobina, Mediada, Lamasi, Mahakna, Namdana Lauri Haina Mediada Fondo Kibasi, Nungaja de Amasung, Yumpam Yau the Bangaktani, Psycho Mandana Hai. Mangna housing mapu oizari ba lamasi mamang da mapu oiramba sandiharani mapu rebagi mamingna pibato na kumjali suni taramato gi me marida laingam haire ba mi amada mandop thamki kumjali suni tarahumda gi February 16 laingam da register dit tawduna lamasi yonthoki masigi matung tarakpada kumjali suni tarama gi January tara marida register sale dit tawduna lamasi laingamna mangonda yolaki Hauzik Lamasigi Mapu Magna Ore, Lunena, Masigi Sapsaba documents and Lajari, Adaba Masigi Matung Tabada, Lamasigi Matangda, Sanderani Amadi Mahaki Masi, Shilana, Uripoki, Merapai Luf, Kayada Taktuna, Kaurakpadagi, Marin Nabasi Sang, Utpadagi, Wafamadu, Loisenki, Masigi Matungda, Human Rights Commission da, Complaint Taurakpalakre, Masidasu, Manipur Police ki DGP na, Paukum Pibadagi, Wafamasi, Mahak Maka Tarakidre, Tungda Sanderani Gimapureba, Pibatuna, civil court case Amataraki, Adabo, Pibaton court Lak Tabadagi, case Simakatana, Sataba Yadan Lady. Arubada Lamasiga, Malinana, Manipur Set Commission for Women Commission da, complaint Tauropadagi. Maril Naba, CS Sang Pisin Krihaina, Mandana Fongdoki, Law Court Amadi Commission Singi Warepu, Tungoina Bahaibasi, Munna, Nainabuat Panikali, Miam the Mahapulana, Uhanaba Honda Dibasi, Topi Hainasu, Mandana Apil Tauraki. Maram chadana mioi amabu maran piduna mingchatinaba honabiganu laibang na ikai kumnazari singda ikok nonna nachana naw ama oina haijaningba amatangdi laibaki luraba thodang kaya puna asigumba lanai gi oiba wafam singda case paibiduna judgment tobige hairabadi case handle karam na tawgani haibagi training khara law expert singdagi lohonjaningi natrabadi miyam da leiramba hazaba pumba manglakloi hainingai leite maral leitabada maral pisilakpa singi mayokta hanbal leitana lepkhi Law court ki mateng loduna wayel bagi expert oiraba commission sing court sing police lenga amasung miyam gi damakta honariba CSO lup singna maram chumna wayel biriba singi ya thangbu injana bagi damaksu khorang na ngaijari
Sangai pro mamang lekai waisil maril taba lerak haina khangnari ba lerak asibu Hari Krishna lerak haina maming onduna maming tharamba mafam sing GSLPS student wing amadi lekai miyamna mutatuna hanagi mamingda nauna thakre hiramasgi matangda GSLPS student wing gi convener Dana Kumaning Thousand High Sangai pro mamang lekai waisil maril taba lerak asigi tongan bu wal singamadi posta kayada Hari Krishna lerak haina thari haibagi wakat ama lubasida miyamna tauraki Wakat adugi matung ina ngasi lupasina Sangai Pro Youth Development Committee Sangai Pro Naharul Club amadi Maira Paibi Singa loina yengsinki yengsin badu lerak asigi mafam kayada Hari Krishna lerak amadi Hari Krishna len haina thaba thengnarakibani madugi matung da hairi ba maming singasi muthatpagi thabak asi sathakibani makha tana su kanago mamioi natraga kanglup amatana Mamangai dagi lerak laba khul natraga laikai gi maming onbagi thawong amata tawbiganu kariguma makhata na tawrak patarabadi GSLPS student wing na chapsaba thengnagani loinana hiramasna Manipur lengang nasu akanna miyeng sangbi haiki Hari Krishna lerak hari ba lerak asigi maming asi muthalakanda mamangni akoi pai puching thonbiram waisal tab lambi ha maming to onthok naba akoi ngasi khutong jaba silokjabani aduga tungda horokliba amadi ngasi gi mirol singda JSLPS ki mihut amoina ina ngasi karingba apil khar tokjani madudi mamangai dagi akoi gi pai puching na thonjaramba akoi gi pai puching na akoi gi leijaramba akoi lamdam sigi tongan ba maming lam kya gi lekai kya gi maming ado hoina personal interest amadi kanagumba khargi khudong jaba gi damakta thirakanda maming hekta onthokpa adi heta thoning ba mong da heta thonbagi hainabi si thadokanda ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯉꯥꯛꯇꯨꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯀꯥꯏ ꯀꯌꯥꯒꯤ ꯃꯃꯤꯡ ꯑꯗꯨ ꯄ꯭ꯔꯤꯖꯔꯕ ꯇꯧꯔꯒ ꯉꯥꯛꯇꯨꯅ ꯊꯝꯁꯤ Ministry of MSME Government of India gi National Scheduled Caste and Scheduled Tribe Half NSSI scheme gi makhada essential oil amasung aromatic therapy gi matang da training pangkraba mi maftra da ngasi aroma tools kit yenthokre yenthobagi tharama da Imphal East ki Nilakoti Food Park ta laiba MSME Technology Center da pangthokibani tharamadu Fragrance and Flavor Development Center FFDC Kanos amasung MSME Technology Center Imphal sinduna pangthokibani loinana sayi asigi August amasung September thada batch ahum thokna essential oil and perfuming aromatic therapy amasung production of essential oil in field and its marketing haibi hiramda training program pangthokpada mai pakraba singda aroma toolkit singasu adu yanthokibani You have kachai lemons, you have Sriracom chilies, you have ginger from Ferzol and Thalon and Tipaimuk areas, you have turmeric. Turmeric is again one very important product of Manipur. I am told that the curcumin content of Manipur is far superior than any other product available in the other parts of the country or the world. And therefore we have tremendous potentials in all this. I have some money, but I cannot give it to all my relatives, or I cannot do too many businesses. I need to identify and focus on a chosen area. Department of Rural Development and Panchayati Raj Government of Manipur na the National Award 2019 the Rural Development Award Nepal Fanglakre Award as Ministry of Rural Development Government of India na Rural Development Program sing Mai Pak na Paikaliba sing da puning thawat pagidabakta Paikalakpa Award Pirakpa Award amani Award kusina bagi tharamasi Ministry asina sinduna New Delhi da laiba si Subramaniam Auditorium Pusa Complex da Pangthoki State asina State Institute of Rural Development ki kuthang da training pibagi Rural Engineering Department na lambi siamagi Syama Prasad Mukherjee Urban Mission Ningthina Chalaibagi Award Pangki Sandel District na Rural Housing Scheme gi makhada yum sabagi amasung More Block na MG Narega gi makhada thabak ningthina pibagi award phangkibani Individual award ta wangogi pradhan oiribi Amom Binana Best Gram Pradhan Award aduga RDN PR gi WB Mol Salna Gram Rozgar Sebaki Award phangki Award singasi Union Minister of Rural Development and Panchayati Raj ki Thau Puriba Narendra Singh Tomarna Kushinaki Hidang mana amadi hidang mana gi pothok sing thingbada pinalaba Legacy Fed Academy Susampur gi Mahiru Singh na saba polam kaya auction tawkre Mahiru Singh na saba handicraft decoration amasung kitchen ware gi
polam singi exhibition amadi auction adu BTL da laiba school asigi campus ta pangthokibani mairu sina poto pa polam singadu yon khibadagi panglakpa senfam singadu school asigi MT Tobacco club ta kusinadu na hidak managi potok sing mayokta satagada program singda sijinagani hairi community level and consultation on climate change ki matang da khaneneba ki thoroma Sandel district ki Sandol Pokpi Community Hall the Pangthokre Thormaduda district asigi manung sana laiba sothe furup ki ningthong na housing lamdamasi ki oina ayinga sa da pirak liba ahong masibu kannabagi damakta uwa sing thana na bamasung lamai thaba lepna na ba khunja sing da apil tauki nung lauthokpa uwa kaksilakpa koksilakpa maram asina akogi nongju nungsada matam khetnarakpa adudagi ising nong marang kaina sudaba asigi maramna laina makhal makhal lakpa akoi Chandel district ta mayai thangbada akoi gi sothe gi lamse lam koksilakpa maram aduna akoi masigumba sidi yararoi haiba maramna asigumba akoi climate change si ngasi akoi meeting ama pangthok sabani Mami Thawana Masong Manipur Legends ani number mapang oibagi football match mangarang sanakre Mumbai da laiba Four Corners United Sinduna Eastern Sporting Union Palace compound gi sanabungda sanakiba football match adu gi haudobugi asama thorum aduda RK Nimai retired IAS Mami Thawan gi managing director Romi Meitai Four Corners United Mumbai gi notice ki general manager Tejis Sharma ESU gi RK Ranjit amasung AFC gi a license holder C Santi Kumar ga lamdamasi gi masang nairaba miyoy kayana sar yake marumapang oibagi football match aduda Manipur Legends ke maikaida Arjuna Award oinam bembem amasung matam amada Manipur gi masak thokpa sanare kayana sar yaki bagalunena Mami Thawan gi maikaida gina Manipur film gi sangnaraba Sadananda Hamo Mamadi Manipur film bu chapkhanana ba hotna bada achoba thaudang lauriba miyoy kayana sar yaki Haugi ba December tara manga dagi Ullau FC na sindana Ullau Kangjebong da satarakpa ahanba Village Open 7A side soccer tournament ki ngasi sana ki ba match singda Laitonjam FC na Pukrambam FC bu Panjal amasino da maiti ba pikre Mant Rao FC na Langthabal FC bu Panjal marisino da maiti ba piki lonina Ibudau FC Leimopopam na Sik Sajing bu ahum sino da maiti ba piki Kuntra taruk subanupa gi taramanga subanupi gi amasung under 16 boys state level polo tournament pangthokpa haurgani hairi All Manipur Polo Association gi miyang makhada Imphal gi mapal kangjebungda 2020 gi January manga dagi pangthokpa haugadoriba tournament asida saru yaningba polo club singna akuba marul gi damakta All Manipur Polo Association dagi khanglaba yagani haina association asigi secretary na thadorapa serolama na khangalakli hauji arobada marabapa amona Manipur gi ngam khaida lairiba village authority singa khosan naduna ain kaina salak pa metop sing thingnanaba district ki thakta network ama singmanaba thaurang tauri haina se minister nong thomam biren assembly mi famna phong dokre Narcotics and AFS of border nam na kangpu bi district ki cycle la laiba paijang village tagi maye kabani sa brown sugar sungphama ma red sathagre drugs sumbar sijin na polam kaya pagatna gre Citizenship Amendment Act ki mayok ta le party sinanga si ayu pung taruk tagi kau ki ba pung tarani thoi ki India po magizen strike na Manipur ki mausa gi pun ki strong na kai ba pingre amasung CRPC ke section sa Manipur mari ki salai ba su lebak pasigi mafam kaya da miyam na lambi da tholok tuna Citizenship Amendment Act ki mayok ta kongjang sang kre police ka khod thokna bada natana gari kaya mai thakre hauji matang swaida bulletin solution jare Manipur ma malim nge tongan ba mafam sida thokli bi paw singi dabakta impact news po meng ta da lebiu native flavor